पाउसिंग पिजरी यूनियन होम मिनिस्टर ना कौरकपदगी दिल्ली दा संखिबा चीफ मिनिस्टर ना लुचिंगबा मिनिस्टर की टीम अमदी कोकोमी की मिहुत कांगबु सिंह हौजिक फाउबगी ओइना यूनियन होम मिनिस्टर उनद्री लमदम असिदा थोकलिबा इरांग असि लोइसिन हंदुना शांति हंजिथलनबगीदमक सेंट्रल लेंगाकी लुचिंगबा सिंह लाना ओइना उनदुना तक्सिली हाइना मणिपुरी गवर्नर अनुष्या उइकेन हाइख्रे चुराचांदपुर अमदी कांगपोंगपीदगी कुकी अहुम पाइती अमा ngasi नंबर 4 केजी अमगा मखाई कोनाना कासार पुलिस की कांगबुना फागतपा ngamkhre अमदी मणिपुर थोकलिबा इरांग असिगी मपुंग ओइबा रिपोर्ट अमा लौनबगीदमक UNO गी मियोय अहुमना साबा टीम अमा इम्फालदा थुंगलखरे ममी टीवी प्राइम टाइम न्यूज में ताबीरबा मैम पुनमकपु अहानबा मक्तदा तरामना ओक्चरी हौजी पाउ संगदों पिजरी यूनियन होम मिनिस्टर अमित शाह ना हौजिक लमदम असिदा ओइबा इरांग असिगी मतंगदा वा खननबा कौरखिबगी मतुंग इना ngasi ayuk amadi nungthilgi matamda Delhi da paisinkiba chief minister amadi council of ministers sing amadi kokomi gi mihut kangbu sing hojik fawbagi oina union home minister ga unaba leitri ngasi numidang pung 10 taba matamda kokomi gi mihut kangbu ga union home minister Amit Shah ga unanaba matam pirakle madugi damak sem saba loire haina hauji Delhi da leiba kokomi gi ko convener Kurai jam athawbana fongdorakli Mami TV ga ngasi numidang pung 9 taramdaida phone gi khutangda wari sanaba amada Kurai jam athawbana haiki hojik Delhi da leiba tongan balup singi mihut singa kokomi gi thaupuba singa Manipur da thokliba issue asigi matangda wari sanari mafam madugi CSO sing amadi miyam na pirakpa wakhalon sing tari ngasi numidang union home minister ga unaba aduda Manipur gi miyam na pamliba sing adu thabak to onthoknaba kokomi gi maikaidagi taksingani hayeng sumakha tana center gi atai luchingba sing amadi atopa political party gi luchingba sing unaduna lamdam asida thokliba irang asigi waroisin ama purakna ba hotnagani haiki mami TV na hangba wahang amagi paukhum piraduna athawbana haiki ngasi numidang pung 9 taramdai Fawbada Chief Minister and Virena Luchingba Minister Singasu Union Home Minister go unaba leitri hairi Panbayabadi Chief Minister na Luchingba Kangbu adu ngasi ayuk pung 10 ga minit kuntra taba matamda akanaba flight amada Delhi gidamag Imphal thadokre ngasi ayuk pung 10 ga minit kuntra taba matamda Chief Minister and Biren BJP Manipur Pradesh ki President A Sarda Speaker T.H. Satyabatra Minister Y. Kemsan, T.H. Basanta Kumar, Dr. Sapam Ranjan, Govindas Konthongzam, Delhi gidamang Imphal thadok kibani hairi. Pau asina hai ngarang nungtil Union Home Minister Amit Shah amadi Chief Minister and Birenga telephone gi khutangda status gi oriba issue gi dam matangda kupna wari sanakraba matung ngarang numidang Chief Minister amadi Council of Ministers sing Delhi da laknaba khanghalakpadagi Delhi da chatkibani. Chief Minister na luchingdiba Minister team aduna ngasi numidang Union Home Minister go unaraba matung ngasi numidang adumang Imphal da halaknaba pandam thamli hairi Chairak sida BJP gi National Spokesperson Samit Patra gi khuthangda Union Home Minister na kokomi gi mihut kangbu ama ngasi numidang pung 9 taba matamda unanaba khanghalakpadagi kokomi gi miyoy 10 na saba mihut kangbu amasung ngasi Delhi da chatkibani Hauzik Manipur thokliba irang asigi mapung oiba report ama launabagidamag United National Organization UNO gi miyoy ahumna saba team ama ngarang Imphal da thonglakibaga loinana Manipur gi Chief Secretary ga ngasi unaduna hauzik thokliba irang asigi matangda wari sanakre hairi Pau asina ha UNO gi mihut kangbu aduna ngasi Churachandpur da chatuna mafam madugi CSO sing amadi miyanggo unaduna thokliba irang asigi report ama launana ba hotnari makata na moirang amadi Bisnupur gi tongan mafam sing da hangliba relief camp sing da leiriba miyoy singasu unagani hairi Team aduna tha asigi kuntaret fawba Imphal da leiduna Manipur lenga ki mihut singasu unaraba matung tang kunipan da Delhi gi dama Imphal thadokani hairi Lamdam asigi miyamna Central Force sing da thazaba thamdringai cherakta
Maha Regiment ki kangbuna State Force ki khutlai mulubagi wahauda force masen muknarakpadagi mera paibi sing yausilakpadagi Maha Regiment ki kangbuna commando ki kangbudagi fazilluba khutlai sing handokre hairi hariba thaudo asi ngasi nungthil pung 3 rom taba matamda saiton khunauda thokibani hairi Thaudo asigi matangda manak nakpada leiba khunja singdagi fangba paugi matung inadi Bisnupur District Police Commando gi gypsy ama ngasi nungthil saiton maikaida lakpo matamda saiton khunauda post hangduna leiba Maha Regiment gi kangbuna maram amata taktana athingba pibaga loinana commando gi personnel sing aduna pairakhiba khulai sing fajin khibani hairi Maha Regiment gi kangbuna chatharakliba thawong adu angakpaga loinana commando gi kangbuga mari yetna khi hairi Thaudo adu thokle haibagi pau manak nakpada leiba miyam amadi mera paibi singna khangnarakpadagi mera paibi sing thomjil laklaba matung kaina thangda Maha Regiment gi kangbuna fajin khiba commando gi khutlai sing adumak oina hana pithorakhibani hairi chapchaba paudi khangba ngamdri Hauzik lamdam masida thokliba kanglop ani gi oiba irang loisin handuna lamdam masida santi hanjilhana bagidamak center lengaki luchingba singlana oina unaduna taksili athuba matamgi manungda Manipurda santi purakpa ngamgani haibagi thajaba lei haina Manipur gi governor Anusha Weekend haikre Wafam asi ngarang numidang CPI gi National General Secretary Su oiriba Rajya Sabha gi hanagi MPD Rajana Luchingba political delegation team amaga Ras Bhavan da unaduna warisana bada governor na haiki bani hairi mahak na haiki lamdam asida thokliba irangda nupi angang singda chathaba case sing CBI na paiduna chijin ba haure Maduda sunatana tongan ba case sing chijinana ba Supreme Court na su hanagi nupi just ahum na saba committee amasu semkhre haina khangan ki hairi Governor go unaba aduda di Rajagi maikaidagi hauzik thokliba irang asiga mari leinana Imphal Moirang amadi Churachandpur da hangliba relief camp singda chatuna hakthengnana yengsilure mafam aduda leiba nupi angang singda medical facilities sing mapung fana fanghan ba haure hauzik thokliba irang asi ching amadi tamda nongmai paiba gi masing hengalakpanani maram aduna khulai paiba sing hana laksin ma mathautai haiba wafam thamki hairi wafam adu tarba matungda governor gi maikaidagi hauzik lamdam asida thokliba irang violence yaudana political oina wari sanaduna santi purakna ba lenga ki maikaidagi hotnari haiki Narna All Manipur Lady Advocates Association gi President CH Kiran Balana Luchingba Mihut Kangbu amagasu Ras Bhavan da unaduna warisanaki warisana ba adu the association gi maikaidagi hauzik oiba irang asina maram oiraga chingamadi tamda thokliba nupi angang singda chathaba crime sing mapung fana investigation tawbiduna maralaiba sing cherak pinaba amadi lamdam asida apunba gi saktam ngakpaga loinana administrative integrity su ngakna bataksin ki hairi Governor gi maikaidagi su lamdam asida mahusagi punsida hanjilhana ba center amadi state lengak na hotnari muknari ba si constitutional process ta sungsoi soidana maram chaba waroishin ama soidana purakani nupi angang singda chathaba crime ga mari leinaba singi thizilakba matamda state force singda mateng pangbiu haiki Tungda United Meitei Pangal Committee UMPC Manipur spokesperson MD Res Ahmad na Luchingba Mihut Kangbu amagasu governor ga unabaga loinana hauzik thokliba irang asigi matangda warisana kre hairi Union Home Minister Amit Shah na hauzik lamdam asida oiba irang asigi matangda wa khananaba kaurakibagi matung ina ngasi ayuk Chief Minister amadi Council of Ministers sing akhanaba flight amada Delhi gidamang Imphal thadokre ngasi ayuk pung 13 minute kuntra taba matamda Chief Minister N Biren BJP Manipur Pradesh ki President A Sarda Speaker TH Satyabatra Minister Y Kemsan TH Basanta Kumar Dr Sapam Ranjan Govindas Konthauzam Delhi gidamang Imphal thadok kibani hairi Pawasina hai ngarang nungthil Union Home Minister Amit Shah amadi Chief Minister N Biren ga telephone gi khuthangda state asigi oriba issue gi matangda kumna wari sanakraba matung ngarang numidang Chief Minister amadi Council of Ministers sing Delhi da lakna ba khanghalakpadagi Delhi da chatkibani Chief Minister na luchingliba minister team aduna ngasi numidang Union Home Minister ga unaraba matung ngasi numidang adumag Imphal da halakna ba pandam thamli hairi
Chairak BJP की National Spokesperson Samit Patra की खुथांगदा Union Home Minister na Kokomi की मिहुत कांगबु अमा ngasi numidang pung 9 taba matamda unanaba khanghanlakpadagi Kokomi की मिओय 15 na saba mihut kangbu amasu ngasi Delhi da chatkhre haidi Khongchat aduda tongan ba political party sing luchingba sing amadi atai mihu sing su unaduna hojik lamdam asida oriba issue asigi matangda su wafam kaya taksingani hairi Popi thaba amadi drug lalon bagi thabak lisang sitna chatharak bagi mayokta Manipur lengang na atingba pirubadagi chahi asigi me ahumda Manipur gi apun bagi ngamkai thugairaga tongan ba administration lawani haiduna maitei singi mathakta landarak liba kuki amadi paite singna mayai kaba drug lalon bagi thabakti leptri Tongan ba soft case chamaga supna marida haptuna purakpa number 4 kg ama makai ga konana Churachandpur amadi Kangpokpi dagi kuki amadi paite macha mari police na fagat pangamkhre hariba thodo asi ngasi ayuk Assamgi Kasar district ki Dolai area da thokibani Kasar district ki SP Nyumal Mahatta na phongdorakhibagi matung inadi Churachandpur dagi Mizoram tamna lakiba bolero car ama Police ki kangbuna Kasar gi Dolai manakta leiba NIG gi hek mamang maktada check tawbagi thabak chathabada mioi mari adu number 4 sing aduga konana fagat pangamkhibani hairi faraba sing adu Churachandpur dagi mamang hawkip chahi kuntra taruk henboy hawkip chahi kuntra mapan gogo paite chahi kuntra amadi Kangpokpi dagi hawbem hawkip chahi kuntra kawi makhoi mari na number 4 sing adu tongan ba soft case chamaga supna mari haplaba matung Gari adu ki tongan ba mafam sing da lo laga purakhibani hairi fagalaba mioi sing adu potlam sing adu ka konana police ta khusina kre hairi Manipur Praja singna pamliba santi asi state asida athuba matamda purakpa ngamnabagidamak hawkhiba thangza August ki 18 asida International Tribunal for Peace in Manipur ITPM haiba committee ama semkhre malemgi mafam kayada leiriba maitei organization sing amadi concerned citizen singa punsinduna semkiba committee ni Nobel Peace Laureates Fangkraba Sirin Ibadi and Jody Williams Ambassador Stephen Kongstad Kasahun Checol, Reynaldo Antonio Morales Cardenas, Fred Lubang, Midzi Ostero, International Peace Bureau, Amadi Northeast India Women Initiative for Peace, and Manipur Women's Gun Survivors Network ki members sing su Yaki. Meeting aduda Manipur Women Gun Survivors Network and Northeast India Women Initiative for Peace ki mihut oidibi BIDYALAXMI nepramna state asida khundalaita duna leiriba mioi singda thajaba piraduna athuba matamda lamdam asida thoklibe irang asi waroisin ama puraktuna santi hanjinhanaba ngamnaba nauna semlaba loop ama oiba International Tribunal for Peace in Manipur na angama thodang launaba honagani su hairakli Meeting adugi saruk ama oina hawjik thokliba irang asi kamdawna karidagi hawrakhibano amadi kamdawna solution purakani haibagi matangda muknaba leiba kanglu furup sing mayai da leptuna waraisin puraknabada thodang su lawgani hairi Bisnupur SP Roni Mayengmam transfer chathankhiba yaroi haina Bisnupur yauna Bisnupur gi akoibada leiriba mayrai paibi singna Bisnupur SP office mamangda wakat mifam chathakre wakan mifam aduda saru yakibi amana phongdorakibada SP Bisnupur transfer chathankhiba yaroi haibasi lengakna tabidaba thoklabadi ahenba khongjang kaya sangsilagani haiki khongjang loi amana phongdokhibada Bisnupur district asi irang asida hena yamna kanna sokpa mafamni irang marak asida SP kaya chathankre kaya amana lakre Tholiba irang asigi yengbiduna toine SP sindok sinjin tawbiganu maram asi SP transfer chatkiba yaroi haibasi lengakna tabi dragadi pamdaba thodokaya tholokpa yai haiki District ki SP Roni haiba asi ekhoina transfer chatpa yaroi haibagi ekhoi ngasi bo mi humni sukna pamjarakpani karigumbada ekhoi gi Manipur sarkar na ekhoi karigumba haiba miyam gi Bisnupur district laibiriba mayrai paibi imaibal kalab namakna ekhoi famlibadana asida kariguma prajagi Me ahumdagi hauraga hawjik lamdam asida thokliba kanglup anigi oiba irang asida khamelokta hawkiba jun
तरामरीदा मसागी मरमदम्बु थवाई खुबाकता हापलगा खुनगाक्लिबा खुनगाकपासिंगदा चथरकिबा कुकीसिंग गोइबा तमथिरबा एटेक्ता मियोय मापन अमा सिकिबा अदुगा तरा अमना सोक्तुना लाइकनकी थौदो अदुना मरम ओइरगा हौजिक सोक्तुना लाइकनरिबा मियोय अहुंगी मफमदा ngasisu pangai yangdong apunba lufna lekai adugi khainarakba semfam khara mateng pangkhre hairi मियोय अहुम अदुदी सिनामदगी हुयम नावबा सिंह खुंद्राकपम अवांग लेकाइदगी लाइमयुम प्रेम सिंह अमदी वाइतोन मखा लेकाइदगी तावरेम पाइलट कवी मखोय अहुम खामेन लोकी थौदोकता हक्चांगी तोखाइबा मफमदा नोंमैना पानबनी हाइरी लुप असिना ममांगदसु नोंमै मरु कयाना पानबदगी सोकलबा हिजम शंकरगी मफमदसु मतेंग पांगबा लेख्रबनी मतेंग पांगबदा सरुक याखिबा सिंहना फोंदोरकपदा हौजिक लमदमसदा थोकलिबा इरांग असि अथुबा मतमदा लोइसिनबिदुना अथुबा मतमदा शांति हंजिन हनबियु हाइखी क्वासिफाई यूथ वॉलंटियर ऑर्गेनाइजेशन KYVO गी निफु मंगारक सुबा फाउंडेशन देगी थौरम प्रिवेलिंग मणिपुर क्राइसिस एंड इट्स पॉसिबल सॉल्यूशन हाइबा थीमदा क्वासिफाई इबुदौ नोंगदा लाइरन पाखंबा लाइबुंगदा ngasi पांगथोखरे थौरम अदुदा नाचौ ग्राम पंचायती जिला परिषद टी दिलीफ KYVO की प्रेसिडेंट M धनेश्वर रिटायर्ड IPS एंड मेंबर इंटरनेशनल बार एसोसिएशन लंदन S मनाउबी NYKS बिष्णुपुर की डॉक्टर S धना खोजुमान क्वासिफाई GP की प्रधान TH अहनबी मदर्स प्राइड एकेडमी क्वासिफाई की को फाउंडर के देवेंद्र को फाउंडर के बसंता मैतई अमदी सनालेबाग न्यूज़पेपर की एडिटर हेमंत कुमार निगोम्बना अथोइबा मिथुंगलेन ओइखी थौरम अदुदा सरुक याखिबा RK मेगेन ना फोंदोखिबदा थोकलिबा इरांग असि म्यांमारदगी नौना चंगलकपा कुकीसिंगना थोहनबनी मैतई कनानो मसक खंगदोक्तना तौरकलिबा लान असिगी लंगजरुबा मरानगी मतुंग इना दंदी फंगनी हाइखी पापा मैतई फंगी ओइगनी कुकीसिंगना अदा मैतई कनानो हाइसे मसक खंगदोक्तगी अवाले पाते हजरपा पुगिचोमी सिंधी मणिपुर सुखंदे मिट्टी सुखंदे मणिपुर खुदारो फुलचा मयम सिंह से सामा सिंहना हिमिनगदवनी नतुदि लपी लेती है कोई खांदे अदो खांदे वरना मखोने सतर के चोपसो से बसी फम थोप चेरा चुगो थंबे तामनी है से मसी में थंबे मसी चेरा से मिट्टी भुकी अपनो पागलना अरुबा अरानबा तो सिताथर के बा अवाले पार्टी लोन हजर के बा तो किजौनी सिंह से प्राइवेट किजौनी सिंह से मैते फुल के अपनो पागलना मैते पीबा चेरा पीबा अमदी तसेंगा वाहु मसे मसी थुबल लान फिनो से वाकी में तारोबदी मखोइना लाले हजे बसे कोई पार को हकते के चला रखा मखोइ चला रखा मोंगा लाले हजे बसे हजे तो ता हजे ना थौरम अदुदा कोसेम बोसेम CBSE अमदी सानबगी लमदा माइ पालखरबा सिंगसु मोमेंटो सर्टिफिकेट अमदी लेंयान फी यान्दुना इकाई खुमनबो उठखी नागा स्टूडेंट्स फेडरेशन NSF की कुंथारक सुबा जनरल कॉन्फ्रेंस ngasi उख्रुल डिस्ट्रिक्ट हेडक्वार्टर दा हौदोखरे सॉलिडरिटी बियॉन्ड ब्रॉडर हाइबा थीमदा थासी की कुंतरुक फाउबा चथगदौरिबा जनरल कॉन्फ्रेंस अदुदा असम नागालैंड मणिपुर अमदी युमथंगनरिबा म्यांमारदगी लाकपा नागा स्टूडेंट लिसिंग अमगा चनी रोमना सरुक यारी तांखुल कतम नाव सकलोना थौदौ ओइदुना पांथोकलिबा थौरम अदुगी इंट्रोडक्टरी सेक्शन दा NSF की हान प्रेसिडेंट ओइरंबा हौजिकना नागालैंड की MLA ओइरिबा अचुम्बेमो की कोना स्पेशल गेस्ट अमदी नागालैंड की MLA डॉक्टर केक्री होलैना गेस्ट ऑफ ऑनर ओइना सरुक याखी आउटर मणिपुर की MP डॉक्टर लोरहो S फोसना थौरम अदुगी वैलिडिक्टरी सेशन दा स्पेशल गेस्ट ओइना सरुक यागनी लोइना कुमजा लिसिंगानी कुनहुमदोइदगी लिसिंगानी कुनमंगा की थौपुगदबा सिंह खन्नबगी जनरल इलेक्शन सु पांथोकनी हाइरी असम राइफल्स की कांगबुना ngarang म्यांमार गा ताइनरिबा चांदेल डिस्ट्रिक्ट तगे मियोय अमा लुपा क्रोर मरी गा लाख कुंथ्रा
rongi mamal oigadaba brown sugar kg aniga konana fare hairi Assam Rifles ki Cherol amana hai akaknaba pau ama fangbadagi Chandel district ki Faisangjang village da lambida lakpa mi sing check tawbagi thabak chathabada chingnaningai oiba maongda lakpa mioi ama check tawbagi thabak chathabada mioi adu fagat kibani hairi faraba mioi adugi maming lamting lan Langhal kawi masagi chahi nifu mathoirom suri hairi fagalaba polam sing aduga loinana mioi adu chakpi karong police station da khusinakre Security Force ki kangbuna lokhalakpa khongthang gi saruk ama oina ngasi ayuk thangmai ban yumnam leikai gi akoibada leiba Imphal West District Police ki kangbuna operation chathakre hairi operation aduda chaurakna yumthong yangkhai mapan rom henbada leiramba mioi Chani ga yangkhai hena masak khangdoki hairi nakal amarom da ngarang su security force ki kangbuna Imphal West East Churchanpur amadi Thawbal gi bafam sing da operation chathaki Imphal East ta chathaki ba operation da nongmai ahum fagat pangamle haina Manipur Police Control Room da gi thadrokpa chero amana hairi chero aduna makha tari badi ngarang security force ki kangbuna ngak senduna Imphal Jiri lambi paring dagi tonga ba pot chai sing puba gari chahum ga yangkhai mari Imphal da puthorakre hairi Loklau bungda leiba Padmasri Award fangkraba Rajkumar Achosana masagi mayumda manung matam chadana leikhidaba ngasi ukalgi baikaidagi awaba fongdorakli leikhidaba Rajkumar Achosana na ukal safongduna lai harauba masagi kangno liklamda kaidana hotnaraba amadi pautak loi oina lamda masigi natki lamda achoba thodang tawbirambana misakni haina ukalgi General Secretary Mutam Manitomana thadrokpa cherol amana fongdorakli Amaromda porompat pongba lambida leiba mangangcha ingba mangangna masagi mayumda manung matam chadana leikhidabasu ukalgi maikaidagi mayai loisangda minute ani tumina leptuna awaba fongdokhibaga loinana leikhidraba thawaina mapugi nakta ingna chikna leirunaba thongnikhibaga loinana imung manunggi awaba disu saruk yari ukalna saruk yari haina fongdokrakli Haukiba August kun mathoidagi hauduna Manipura CSO sing amata oina punsinduna Manipura leiriba Prajapumna mak amata oibagi kholau lauminasi amadi assembly mifam aduda Phamduna waroisin pura u haiba hiram asida Thawai Mirel Women Wing na sinduna numit khudingi ima mapanna khutang chara henbagi khongjang ngasi numit marini suba oina singjamai wangma Pebia Pandit Lekai da pangthokre khutang chara henbada saruk yariba ima miyambu Thauna piba lakibi Thawai Mirel Women Wing ko convener Pawngnam sana hanbina hai lebak asigi mapi mapa oiba praja miyam na ngakpigadaba Makoina ngasi fauba thokliba kanglop anigi irang asida waresin purakna ba hotnadriba asi thamoi sokna nungaite lan sokna duna kuki militant sing na hatkigadabagi saruk isai thanta irebaki damak thawai thakibana hena fai amaromda mahakna makha taraduna hai kuki nupi anigi fi thongdaba viral video aduda yaukhiba mioi sing adu yum thugaikiba lekaigi tanthokhiba adu tasengnamak matam Kayagi mamangdagi wa ngangdana leirakhiba Prime Minister bu wa nganghankiba thongna faba Manipurgi maparini haina lawi makoibu manapiduna thagafam thokpani viral orakhiba nupi ani adugi damak tongan basi so kayana amadi lengaki maikaidagi tawfam thokpa amadi makoibu ikai khumnaba kaya utuna thagatpa wahai kaya phongdoknarakli adumak Pungasi fauba maitai nupi adugi damak kukigi CSO singna kari amata phongdoktaba asi laibak thibani Jingdana lo ama tamdana lo ama chatnaduna tongan ba mityeng amada yengba si thamoi sokna nungaiti haina su phongdokhi ngasi pangthokhiba khutang chara henbagi khongjang aduda ahal oirabi masagi chahi 35 surabi solaba ahal kayana saruk yahauri Itu tawaro simpur pangamdana lagi soidana bahai gedra miyang ki ekonomi da toroga yadre kaina leithokdra amu yeithokki taati landi dum tawdori adudi khodi dum wa leithore wa na chi tawchoro hatokpiro hairali ko siro ni sangjallani ko pai leiteba adi kukina hala chi tawchoro sena ko gi leigang mapuna khangde angam matongna khangde happy ya pan lamtam ji gi bi wa ha pang amana ha ki halo police pang thapam ta ji se saram sanction be yade sade reli ba satna khola wala we yade khoi di leigang mapuda haidradi kana da hairu dori gi ko na haidu leigang mapuda la lo shan biu machi tawbinu khoi na pami ji sini hare
सी हाइदना अखोइना मोइदा हाइददि कनादनो अखोइना हाइदोइसि लेंगांग मपुइसि मपि मपानी लोले लोदर मोइना ngaकदबनि मोइना मतिक सान मिहुन ओइरक्तबदगी लेंगाक सिंगाक्तबदगी वाबा कांददि मोइदगी अखोइना हेना वारेबा खोइदि सोदना नोमगी आजेरा सोदना नोमदनिंग प्रजा सेक्शन कया अमंगसि तुमम सापंग खांगदर ओन्न थोइ खांगबसि करि दोबोइ मोइ खांगोइदोनि खांना लेसिने मोइसे अखोइ पेंदा ताति कै तोर मिओइबसि पेलक्तदि सिग्रगे गासि खालकसि मसाना तुम ताजबोनेबा होइना सिरगे ने तुम चुंगतरको नते मोइनने अखोइ हालकदोइसि तमना खोइजि तुम हालकदोरिबा अदुन कोकी खुत सिदोक्सरो United Protection Committee Nambolna Sinduna Hauzik Manipura Thokliba Irang asi Manipur gi apunba saktam kaihandana athuba matamda waroi Shinpura uhaina Nambol Kaitel temporary set amadi Nambol Bazar Tribal Market ta matam kaktana khutang wakat mifam chatharakpagi saruk ama oina ngasi ayupu manga dagi hauduna utlaw apunba maira paibi irengbam apunba maira paibi foijing makha apunba maira paibi singna haying ayupu manga fauba mifam chathagani wakan mifam aduda Manipur gi saktam kaiba yaroi tokhaiba lengak leiba yaroi Manipur dagi narco terrorist sing maru fukna takthok higadabani Manipur da NRC chatna hangadabani mitop sing Manipur dagi takthok kadabani Manipur dagi Assam Rifles lokthok kadabani hariba wakat amadi kholaw kaya iba banner amadi placard sing sizinaki Jeliarongi mafam sing de NSTN IM gi cadre sing leifam chafam piramba loinana makhoi gi thabak thoram sing na mateng panglamba matamda thorakpa afafata gi daita lupna puba ngamloi haina lalhoba luf Jeliarong United Front ZUF na fongdorakli luf asina thadorakhi ba cherol amada Yangpang amasung nungbagi mafam sing da handakta ZUF ki Jeliarong Tiger Force ZTF ki cadre sing na IM gi kadar ani hatlaga ahumna fakiba aduda CSO singna makhoibu rescue tawduna Jeliarong gi mafam singda santi thambaga loinana miyangi punsi safana bohona kiba adu ZUF na khangi masiga loinana July 13 da khopumda IM gi kadar ahum thadokhi amaromda ZUF ki RTO Ovet Kamaibu IM gi kangbuna July 18 da faraga hatlaba matung July 18 da asi bahakchang fumjin kiba thawong aduda Rongmai Naga Council Manipur RNCM na miyam gi kholaw ga loinana Jeliarong gi mafam singda IM gi thabak thoram singda boycott tawnaba warep lokhi amaromda IM gi kadar ahum thadokhraba matung miyam gi oiba apunba general declaration ama thoki declaration adugi matung ina Jeliarong area da lammapu gi wafam yaudana NSTN IM gi kadar sing na thabak tawba yadabaga loinana makhoibu mari leinaba designated camp da lehnana ba hairi masigi mathakta Jeliarong gi mafam sing fauduna chatliba National Highway 37 lambi paring amasung NF Railway gi thabak thoram singda ayat apan pidabaga loinana senkai thungkai lut pat tawba yahandaba haina su palli hariba wafal sing asi CSO amasung miyam gi luchingba singna sokotpaga loinana khunai asida ingtappa amadi achumba du lehnana bahona gadabani makhata na ZUF amasung center ga political talk chathariba asida mapung fana mateng pangduna Jeliarong gi political talk asi khumang yanghan gadabani hairi aroibada maroiba paw am kahna pizari Union Home Minister na kaurakpadagi Delhi da sangkiba Chief Minister na luchingba Minister gi team amadi kokomi gi mihut kangbo sing hauzik fawbagi oina Union Home Minister unadri Lamda masida thokli bai irang asi loisin handuna santi hanjilhana bagidamak center lenga ki luchingba sing lan na oina unaduna taksili haina Manipur gi Governor Anusha Uken haikre Churachandpur amadi Kangpongpi dagi kuki ahum paiti ama ngasi number 4 kg amaga makai ga konana Kasar Police ki kangbuna fagat pangamkre amadi Manipur da thokli ba irang ngasi mapungoi ba report ama launa bagidama UNO gi mioi ahumna sabat jib ama Imphal da thunglakre
Ngasigidi matang asida Mami TV Prime Time News loijare miyang tabirba mayam pumnamakpu amuka handa khurumjari.